ꯑꯦꯛꯇꯔ ꯈꯥꯕꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯍꯩꯖꯤꯡꯄꯣꯠꯀꯤ ꯃꯇꯥꯡꯗ ꯋꯥꯔꯜ ꯃꯩꯇꯩ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯦꯛꯇꯔ ꯈꯥꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯃꯍꯥꯛꯅ "ꯑꯩ ꯁꯦꯡꯗꯣꯛꯈꯤꯕ ꯂꯩꯇꯦ, ꯀꯩ ꯃꯔꯝꯒꯤ ꯁꯦꯡꯗꯣꯛꯇꯣꯏꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯔꯒ ꯑꯩ ꯆꯠꯅꯩ ꯍꯥꯏꯕꯒꯤ ꯍꯪꯉꯣ ꯀꯛꯆꯤꯡꯒꯤ ꯃꯤꯁꯤꯡꯗ ꯁꯦꯡꯗꯣꯛꯄꯗꯤ ꯑꯩ ꯄꯨꯟꯁꯤꯗ ꯁꯦꯡꯗꯣꯛꯑꯣꯏ꯫ ꯀꯦꯛ ꯀꯛꯄꯁꯤꯕꯨ ꯑꯩꯅ ꯑꯍꯥꯟꯕꯔꯣ? ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄꯅꯦ꯫ ꯑꯩꯅ ꯌꯨ ꯊꯛꯆꯟꯗꯅ ꯏꯁꯩ ꯁꯤꯖꯤꯟꯅꯗꯅ ꯃꯌꯥꯝꯗ ꯌꯦꯠꯄ ꯅꯠꯇꯦ, ꯆꯨꯝꯅ ꯆꯠꯂꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯅꯦ ꯀꯛꯆꯤꯡꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ꯫ ꯀꯅꯥꯒꯤ ꯀꯔꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃꯅ ꯇꯧꯔꯤꯗꯣ ꯍꯥꯟꯅ ꯊꯤꯒꯠꯂꯣ, ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯣ꯫ ꯅꯨꯄꯤ ꯑꯅꯤ ꯅꯣꯡꯃꯇꯗ ꯍꯣꯡꯕꯗꯤ ꯁꯦꯡꯗꯣꯛꯍꯟꯕ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯑꯩ ꯑꯦꯜꯕꯝ ꯐꯤꯂꯝ ꯀꯨꯝꯃꯦ ꯍꯥꯏꯕꯩ ꯆꯥꯟꯁ ꯂꯧꯔꯤꯔꯣ? FB ꯏꯟꯁꯇꯥꯗ ꯈꯨꯕꯤꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ, ꯆꯠꯅꯕꯤ ꯍꯥꯟꯅ ꯊꯤꯒꯠꯂꯣ, ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯣ꯫ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯦꯠꯂꯤꯁꯦ ꯃꯩꯇꯩ ꯐꯤꯖꯣꯜ ꯅꯠꯇꯦ, ꯄꯪꯌꯦꯡ ꯌꯦꯡꯁꯜꯂꯛꯀꯅꯣ꯫ ꯀꯣꯠ ꯂꯤꯠꯇꯕꯤꯗ ꯈꯥꯃꯦꯟ ꯆꯠꯄ ꯐꯩꯖꯣꯝ ꯁꯦꯠꯂꯒ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯂꯥꯛꯑꯣ" ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫